Assam Riflesna Kuki Inpi ki wafam hakchinna condemn tawragli. Assam Riflesna Taraganipan Assam Rifles ki Commandant Colonel Oiriba Akash ki mayokta Kuki Inpi na thagalagliba yumpham yaudaba allegation tawrakpabu headquarter IGR isna hakchinna condemn tawkre. Kuki Inpi Manipur ki 2024 ki January 27 da thadorakpa press release amada Colonel Oinam Akash Commandant 18 AR ki mayokta yumpham yaudaba ikainingai oiba maral kaya siraduna phongdorakhibani. Headquarter IGR is ki zero lamana Colonel Akash sensitive oiraba Dolai Thabi area da tangdu laitaba Pibam Hanzilaknabagidamata Akanaba Todang Laurakliba Misha Amani Mahakna Cycle gi Dolai Thabi Sagolmang area da Leriba community Kudimaki Mioisingda Matik Chaba section Taurang Lokatnabagidamak Mahaki Makada Lebo Bishar Singh Lanmi Singh Punamak Matauning China Pangtokuna Laklibani Mahaki Honazamalna Maikaya Domda Singtaningai Oiba Mongda peaceful atmosphere ma Puraknabo Honaribani Asigumba Matau Singtaningai Oina Pangtoklibo Bisharamada Kuki Inpina Oida Badaba Propaganda Sing Sandorangliba Si Laibak Chibani Masina Miyamgi Marakta Tangdu Laitaba Purangnaba Onabada Apanba Oigani Haina Phongdoragli. Thadau National Council na Kuki natraga any Kuki tribe singbu sakhangdanaba takshinkre. Thasi kuntra mathoidagi hauna sathagadoriba lebasagi interim budget puthongnabagi parliament mifamda Kuki natraga any Kuki tribe yauna tonganba phurup kuntra rombo parliament da makoibu recognition pinabagidama bill oina puthongnaba honarakpagi mayokta Thadau National Council Manipurna union lenga ki thawong asigi mayokta lepagaloirana hairiba phurupsing asibu recognition piba taragadi amuka hena Manipurda sathiba phiba mayoknarakani haina khangankre hairi council asina adungai November 17 1987 da matamadugi Thadau National Council Manipur ki President Paulen Haukemna Union Minister of State Welfare Srimati Rajendra Kumari Baspai da pikiba aiba zero lamasu ningsingladuna Kuki natraga any Kuki tribe haina khangnabasingbo union lenga ki maikaidagi recognition bibiganu haikibani hairi council ke zero lamagi matungina Kuki natraga any Kuki tribe haina parliament bill oina puthongnaba siam sariba list asida yauribasingi manungda Aimol Baite Chiru Sothe Chonglai Dongel Gangte Guite Hangsing Haukip Mar Sai Kipgen Kom Malung Masong Mate Milhiam Naisel Paite Purum Ralte Simte Sukte Tidimsin Thadau Tauthang Tungdim Waipai Amadi Jauna Singba Yauri Hairi Moreh da ahenba state force thajinbiyo Meitai Council Moreh gi cherola mana Moreh dagi commando singlabtu hairibasi Moreh hairiba mpham asi Manipur gi saru amani haibasi kaudu phai hairaduna commando singasi state force na pasagi lamnga pa haibasi mahausani hairi maramasina Moreh da Meitai singi lan thumsing state lengakna ngak senabagi da ahenba state force sing thajinbiyo Moreh da laihodiba Meitai gi laisang yum inkol sing ngak sinbiyo hairi state force sing laitaba mpham da Meitai singna sangsinba ngamde haibasi uduna lairabani hairi Kuki singda sathariba thawngsing lebhanaba centerna miyeng changadabani Kuki Inpi Manipurda hoji Kuki singda sathariba thawngsing lebhanaba India government na miyeng changadabani haina Kuki Inpi Manipur gi Department of Information and Publicity thokpa zero lamana hairi zero laduna hai Satang village da ngarang Maitai singna Kuki singi mathakta attack chatharakre buffer zone oiriba mafam asi Taraganipan suba Assam Rifles ki commandant ki matengna Maitai singna lansilakpa ngamkibani Taraganipan suba Assam Rifles na operate tawriba mafam sida lansilaglaga changlakhi mafam sida commandant oiriba miyoi asi sindokhinaba Kuki civil society Kiana Taksin Kiba Laikrabani State Government na arm and ammunition supply tawre masina maram oiraga attack kaya chathari thasigi kungamari da Kanglada MLA Kuntra Gataret amadi MP ani Arambai Tengol gi makhada wasak laukre state sida chatharagliba thawong kaya sina unconstitutional oiba kaya amani state sida human right violence tawba thingnaba India government na chapchaba thabok paikhatgadabani Kuki singi mathakta chathariba kaya sisu India government na miyeng changbigadabani Kuki amasong Maitai Phuruki marakta thogliba irang asina separate administrative unit ki mawong lakle region asida justice puraknaba India government na matam lauduna lairoidabani hainasu phongdoragli